ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯃꯤꯇ꯭ꯔꯪ ꯀꯨꯝꯍꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯕꯥꯞꯅ ꯁꯥꯖꯤꯟꯗꯨꯅ ꯏꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯕꯤꯔꯛꯄꯅ ꯌꯨꯝꯅꯥꯝ ꯑꯖꯦꯁꯣꯔ ꯁꯤꯡ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯉꯥꯜ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯤꯡꯖꯦꯜ ꯀꯞꯅ ꯀꯞꯅ ꯀꯣꯜ ꯇꯧꯔꯤ꯫ ꯀꯣꯜ ꯑꯗꯨ ꯀꯛꯊꯠꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯇꯧꯏ, ꯑꯃꯨꯛꯀꯁꯨ ꯀꯛꯊꯠꯂꯛꯏ꯫ WhatsApp ꯍꯥꯡꯗꯣꯛꯂꯒ ꯚꯣꯏꯁ ꯃꯦꯁꯦꯖꯇ "ꯀꯣꯜ ꯄꯥꯏꯔꯛꯑꯣ, ꯇꯪ ꯇꯥꯕ ꯑꯃ ꯈꯪꯅꯅꯕ ꯋꯥꯔꯤ ꯁꯥꯁꯦ" ꯍꯥꯏꯅ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ꯫ ꯚꯣꯏꯁ ꯃꯦꯁꯦꯖꯇ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ "ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯩ ꯅꯪꯒ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗꯦ"꯫ ꯂꯤꯡꯖꯦꯜꯅ ꯑꯃꯨꯛ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯒ "ꯅꯪꯅ ꯅꯨꯄꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯁꯨꯛ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯅ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯊꯥꯔꯝꯃꯤ꯫ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯂꯥꯛꯏ, ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯑꯗꯨꯅ "ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜꯗꯤ ꯑꯩꯅ ꯄꯤꯔꯤꯗꯨꯗꯤ. ꯅꯪ ꯈꯪꯅꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯃꯜꯅꯤ. ꯋꯥꯠꯂꯁꯨ ꯍꯥꯏꯔꯛꯑꯣ, ꯄꯤꯔꯛꯀꯦ." ꯂꯤꯡꯖꯦꯜꯅ ꯄꯦꯟꯗꯅ ꯊꯃꯣꯏ ꯀꯥꯏꯅ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯨ ꯃꯃꯜ ꯇꯥꯡꯕ ꯍꯣꯇꯦꯜ ꯑꯃꯒꯤ ꯀꯥ ꯑꯃꯗꯅꯤ꯫ ꯃꯥꯅ ꯀꯞꯄ ꯑꯗꯨ ꯇꯥꯔꯒ ꯊꯣꯡꯒꯤ ꯔꯤꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ "ꯃꯦꯝ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯤꯕ ꯌꯥꯎꯕ꯭ꯔꯥ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ?" ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ ꯀꯞꯅ ꯀꯞꯅ ꯐꯃꯨꯡꯒꯤ ꯃꯣꯟ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯦꯜꯂꯒ "ꯀꯔꯤꯁꯨ ꯇꯧꯗꯦ, ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤꯅꯤ." ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ "ꯑꯣ, ꯊꯦꯡꯛꯌꯨ ꯃꯦꯝ" ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯍꯥꯛꯀꯤ ꯄꯣꯠ ꯆꯩ ꯌꯥꯎꯔꯛꯄ ꯃꯈꯩ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯣꯇꯣ ꯑꯃ ꯈꯨꯠ ꯈꯠꯂꯒ ꯈꯥꯝꯃꯤ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ "ꯀꯗꯥꯏ ꯌꯧꯕꯤꯒꯗꯕꯅꯣ ꯏꯕꯦꯝꯃ?" ꯂꯤꯡꯖꯦꯜꯅ "ꯀꯀꯥ, ꯌꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯨ. ꯀꯀꯥꯒꯤ ꯒꯥꯔꯤꯁꯦ ꯉꯁꯤ ꯔꯤꯖꯥꯔꯚ ꯇꯧꯖꯔꯒꯦ." ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯑꯍꯤꯡ ꯑꯃ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯆꯦꯟ ꯆꯣꯡꯕ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯅ ꯑꯌꯨꯛ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯛꯄꯗꯨ ꯎꯔꯒ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯒꯤ ꯃꯄꯥꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯪ ꯉꯔꯥꯡ ꯀꯗꯥꯏꯗ ꯂꯩꯔꯨꯏ? ꯐꯣꯟ ꯊꯣꯛꯄꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕ, ꯁꯤꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯕ. ꯅꯔꯣꯟ ꯆꯨꯝꯃꯨ, ꯅꯪ ꯉꯔꯥꯡ ꯀꯅꯥꯒ ꯀꯗꯥꯏꯗ, ꯀꯅꯥ ꯌꯨꯝꯗ ꯂꯩꯔꯨꯏ ꯍꯥꯏꯌꯨꯅꯦꯍꯦ." ꯂꯤꯡꯖꯦꯜꯅ ꯑꯃꯨꯛ "ꯕꯕꯥ, ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯨꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯂꯤꯡꯖꯦꯜꯒꯤ ꯃꯄꯥꯅ "ꯀꯅꯥꯒꯤ ꯅꯃꯥꯟꯅꯕꯤ? ꯍꯥ? ꯁꯣꯝꯗꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯤꯄꯥꯏꯅꯗꯅ ꯅꯪꯒ ꯄꯨꯟꯕ ꯅꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛ ꯀꯣꯜ ꯇꯧꯏ. ꯀꯅꯥꯅꯁꯨ ꯅꯪꯒ ꯄꯨꯟꯗꯦ ꯍꯥꯏ. ꯑꯗꯨꯒ ꯀꯔꯝꯕ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯃꯥꯟꯅꯕꯤꯅꯣ? ꯍꯥ?" ꯂꯤꯡꯖꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯕꯕꯥ, ꯑꯦꯟꯖꯦꯂꯥ ꯍꯣꯏꯗ ꯂꯩꯔꯨꯕꯅꯤ. ꯀ꯭ꯂꯥꯁ 12ꯇ ꯏꯪꯂꯤꯁ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯄꯨꯜꯂꯛꯄꯤ ꯏꯃꯥꯟꯅꯕꯤꯗꯨꯅꯤ ꯕꯕꯥ. ꯉꯔꯥꯡꯗꯣ ꯃꯥꯗꯣ ꯗꯦꯜꯂꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯦ. ꯃꯤꯔꯟꯗꯥ ꯍꯥꯎꯁ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯤꯖꯤꯛꯁꯇ ꯃꯥꯅ ꯇꯣꯞ ꯇꯥꯔꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯣꯏꯗ ꯂꯩꯔꯨꯕꯅꯤ ꯕꯕꯥ." ꯃꯄꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯑꯗꯣ ꯅꯪ ꯌꯨꯝꯗ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯗꯨꯅ ꯀꯔꯤꯒꯤ?" ꯂꯤꯡꯖꯦꯜꯅ ꯑꯃꯨꯛ "ꯕꯕꯥ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯃꯥꯅ ꯐꯣꯟ ꯇꯧꯃꯜꯂꯛꯇꯅ ꯑꯗꯨꯝ ꯊꯣꯛꯂꯕ. ꯑꯗꯨꯗꯗꯤ ꯕꯕꯥ ꯍꯣꯏꯁꯨ ꯀꯅꯥꯝꯁꯨ ꯂꯩꯇꯦ. ꯑꯗꯨꯒ ꯃꯣꯏꯗ ꯌꯧꯔꯒ ꯀꯣꯜꯗ ꯐꯖꯅ ꯍꯥꯏꯔꯛꯀꯦ ꯈꯜꯂꯝꯕꯗꯨꯁꯨ ꯃꯣꯏꯗ ꯌꯧꯔꯀꯥꯟꯗꯗꯤ ꯑꯦꯟꯖꯦꯂꯥꯒꯤ ꯃꯃꯥ ꯕꯕꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯤꯉꯩꯗ ꯕꯕꯥ ꯀꯥꯎꯔꯨꯔꯦ. ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯦ. ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯕꯕꯥ 25% ꯈꯛ ꯌꯥꯎꯔꯒ ꯑꯩ ꯊꯣꯛꯄꯅꯦ. ꯑꯗꯨꯅ ꯐꯣꯟꯗꯨꯁꯨ ꯃꯣꯏ ꯌꯧꯕꯒ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈ꯭ꯔꯕ. ꯑꯗꯨꯒ ꯑꯦꯟꯖꯦꯂꯥ ꯍꯣꯏꯒꯤ ꯉꯔꯥꯡꯁꯦ ꯃꯣꯏꯒꯤ ꯃꯩ ꯂꯥꯛꯁꯨ ꯂꯥꯛꯇꯕ ꯕꯕꯥ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯦꯟꯖꯦꯂꯥꯒꯤ ꯃꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯋꯥ ꯍꯪꯂꯛꯂꯝꯃꯤ, "ꯅꯃꯥꯟꯅꯕꯤ ꯅꯪꯒ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯄꯨꯜꯂꯕꯁꯨ ꯅꯠꯇꯕ, ꯑꯗꯨꯒ ꯅꯪꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯤꯕ?" ꯂꯤꯡꯖꯦꯜꯅ ꯑꯁꯨꯝ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯏꯃꯥ, ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯐꯣꯟ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ. ꯂꯨꯅ ꯄꯨꯜꯂꯛꯄ ꯏꯃꯥꯟꯅꯕꯤꯅꯤ. ꯄꯨꯟꯁꯦ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯐꯔꯛ ꯇꯥꯅꯔꯒ ꯂꯩꯕꯒꯤ ꯄꯨꯟꯗꯕꯅꯤ ꯏꯃꯥ." ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯅ "ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯨ ꯆꯤꯟꯐꯥ ꯄꯨꯗꯕ?" ꯂꯤꯡꯖꯦꯜꯅ ꯑꯃꯨꯛ "ꯑꯩꯗꯤ ꯀꯅꯥꯝꯇꯒꯤ ꯅꯝꯕꯔꯁꯨ ꯆꯤꯟꯐꯥ ꯄꯨꯗꯦ. ꯏꯁꯥꯒꯤ ꯅꯝꯕꯔ ꯐꯥꯎ ꯀꯥꯎꯕ ꯌꯥꯎꯔꯀꯥꯟꯁꯤꯗ ꯏꯃꯥ." ꯂꯤꯡꯖꯦꯜꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯂꯝ ꯍꯥꯏꯕꯅꯣ? ꯑꯩ ꯃꯤꯉꯣꯟꯗ ꯉꯔꯥꯡ ꯃꯩ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯪꯒꯦ." ꯂꯤꯡꯖꯦꯜꯅ "ꯌꯥꯔꯦ ꯕꯕꯥ,
Nachanupi ahing halaktay haibagi mi khudingi yonba yabasu ngarangdagi yolamlani. Hojik makha tana amuk yonbiranu baba. Thajadraga Angela uneraga amuk wari sarase. Aduga khangne baba. Aduga ayuksida wa yam ngangnaraga lekai mayam mamangda aibu yonbiranu baba. Yingjengi yumthangnaba kaka aduna mahakna dumna haibu taraga asumna hairagi. Ibema tawhaidene baba hoida dumna haiganu. Ahing halaktabada pakhatana hairini. Nang nungsibagi baba hoina phaningbagi ngangbani ni bema. Lingjana kaka nachanupi punida leidi kamai tawba. Mana muk hena kari tawramni khangjakidreda. As ai waya ngangningdeda talle ai change ase hairamaga imungda changkhirame. Lingjelgi mapana as masi angangsi yongune thaksi kaksi kya da naidribini yongune. Matak thongbasingda kari bibar tawgani su khangde waraktabagi mapan thoine mase haina mamada nganglami. Lingjel imungdagi ima ai ngarang tomdabagi amta tungkhige hawdokpirkhinuko haina hairaki. Magi kagi thongada lonsilaga phamungda makhol thoktana kaplami. Ngaihak pungkhai ama muki matungda Angela da one min ge haiduna WhatsApp hangluba matamdadi magi mamanabai migi message urubada mahak ingak akpa phawrami. Message adudi bye nang paw matarabo dapun sibato UPSC exam da All India rank 56 ta yauri hai. Punsiba Lingjel high school da amasung high secondary school da sapmanaba school da taminarakpani. Punsibana Lingjel dagi class ama helakpani. Lingjel ngaihak long na hiplaga angang oiringagi thawdok ama ningsillami. Mahakna class 4 karakpa aduga punsibana class 5 karakningai warini. School break ta class 4 amasung 5 ki satrasing nupa nupi puna puna sanamini. Nongma khangudana punsibana Lingjel da sumna hairakpani. Lingjel ngarangdo aigi mangda nangaiga luhongena tawrambai wane. Lingjel amuk nokdaga karandi bada punsiba nang suba mangdi mangni kaino asing manati haina khumi. Punsibana asumna muk makhatari ado bazar riba samu phaba ning thawdo nang khangidana. Lingjel na khange Maharaj Baikachandra haidaine. Punsibana haibane mana samu pharido mahaki mamangda Bhagavan Sri Krishna laaga hairambadagi phaba ngambane hana khoi pupusingna hai. Aduga kainada leiba Sri Krishna laisang ama leibado adusu mahaki mamangda Krishna na mitamoina thoklaga hairambadagi sabane hai. Aduna mangsisu adum chumba yawbajani. Asumna Lingjel na hiplaga ningsingningaida call ama laklami. Phone adusu paikhatlaga yengbada thauba hairaga heart ki emoji ama hapa call oirami. Call adu kakthali. Da thauba hairibasi Lingjel ga ahingda hotel la laiminaruba Lingjel ga khangnajaba nupa aduni. Ahing ama laiminaruraga nongalakpada thauba leiramdabani. Aduga mahak nupi angang leiraba nupa amani haibagi message ama phangbadagi wari ase haurakpada Lingjel na kaplaga phone tawramniba aduni. Lingjel wakhanda ngalingai sida Angela da wa meloge haina mahakna WhatsApp ta muk changlagi yengi. Aduda Facebook ki notification ama lai. Notification adudi sahi mangagi mamangi memory amani. Memory adu Lingjel na class 11 karingagi matamgi memory ni. Madu punsibana irakpa chithi amabu karimnaduna Facebook ta story da photo kaptuna thamkiba memory amani. Chithi adu pirakhiba numit adu punsiba hoigi class 12 ki farewell numit ni. Lingjel na Facebook ta sangduni yengbada wahai kaya yauraba che sanglaba chithi leimai adu urammi. Horakpada chithi matek adu panami. Lingjel thawan chaki mangal na malemda yaurakpada sahi lising kaya changbagum nangi thamoigi atiyada aigi sanglaba nungsibaga nongmadi pikna mayek singna ngalakhini. Aigi nungsibabu nangna mikup asida mirai birabasu matam mamadadi aina nangbu kayam nungsidabage haibase nang soidana khanglakhini. Punsiba matam maduda average student amani. Masimakna Lingjel na magi paw asi tabada angakpa phawribani. Chithi adu paba leplaga mahakna amuk
ꯑꯦꯟꯖꯦꯂꯥꯗ ꯋꯥ ꯃꯦꯟꯒꯦ ꯍꯥꯏꯅ ꯋꯥꯆꯞꯇ ꯑꯃꯨꯛ ꯆꯪꯕꯗ ꯑꯦꯟꯖꯦꯂꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯝꯂꯝꯕ ꯊꯦꯡꯅꯔꯦ꯫ ꯁ꯭ꯇꯦꯇꯁ ꯑꯗꯨ ꯑꯦꯟꯖꯦꯂꯥꯒ ꯄꯨꯟꯁꯤꯕꯒ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯀꯥꯞꯃꯤꯟꯅꯕ ꯁꯦꯜꯐꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯦꯞꯁꯟꯗꯅ ꯑꯁꯨꯝꯅ ꯊꯥꯔꯝꯃꯤ, "ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯥꯏ ꯂꯚ"꯫ ꯋꯥꯍꯩ ꯈꯔꯁꯨ ꯏꯪꯂꯤꯁꯇ ꯏꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯄ ꯑꯗꯨꯅ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯦ꯫ ꯐꯣꯟ ꯊꯝꯗꯨꯅ ꯑꯃꯨꯛ ꯄꯦꯟꯗꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪ ꯇꯥꯔꯛꯄꯗ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯊꯪ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫